ꯊꯃꯣꯏꯁꯤꯡꯅ ꯏꯆꯟꯗꯣ ꯏꯆꯟꯒꯤ ꯃꯇꯧꯗ ꯈꯥꯕꯒꯤ ꯀꯜꯂꯕ ꯊꯃꯣꯏ ꯑꯀꯥꯏꯕ ꯃꯤꯡꯁꯦꯜꯒꯨꯝꯅ ꯃꯏ ꯂꯤꯁꯤꯡ ꯆꯠꯇꯨꯅ ꯀꯥꯏꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯅ ꯈꯥꯕꯒꯤ ꯀꯥꯏꯔꯕ ꯊꯃꯣꯏꯗꯣ ꯈꯨꯟꯒꯠꯂꯒ ꯁꯝꯖꯤꯟꯕꯤꯔꯝꯗ꯭ꯔꯦ ꯃꯤꯔꯥꯏꯒ ꯌꯥꯎꯅ ꯃꯤꯔꯥꯏꯔꯝꯂꯦ ꯍꯨꯟꯗꯣꯛꯀꯦ ꯌꯥꯎꯅ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯈꯥꯕꯒꯤ ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯋꯥꯍꯪꯇꯅ ꯌꯣꯝꯂꯕ ꯃꯤꯠꯌꯦꯡ ꯑꯗꯣ ꯅꯥꯊꯩꯔꯝ ꯊꯃꯣꯏ ꯀꯟꯕꯤꯒꯤ ꯁꯛꯇꯝ ꯂꯧꯔꯒ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯆꯠꯈ꯭ꯔꯦ ꯈꯥꯕꯗꯣ ꯃꯆꯤ ꯂꯦꯡꯗ ꯂꯦꯞꯍꯧꯔꯦ नुपा माबु असिबो ओइहौरसनु हाइबगुम लंथोकपिरमले इचनगी तौरकनी खलोदबा मतौना नुंसी मितखुदी ngakle अनिदुगी मरक्ता यावसलगा वाई अमतसु हाइबा ngamde lepli इचनबु खामलुबसु ngamde इचन थोंजिल फाट्रिंगे नोंदाइरेबसु साहुम अमगा लोइनदुना पाइसलकपदा अनिदु माइ माइ ओनसनदुना मायोकनरे खाबसु इचनबु खामगे निंगना लैथोरकपदा मबाइ चंगलिबदो उबदा खांखलबा चिंबादो चपलेपखिबनी नोंदाइरेबना कैगुम nganglगा सप्त्रामदा कनागनो नंगल होंगदोरिबा नुपादो चपमानखिबनी नुपा अनिसिगी वहांग कैकिदुना चेलगा सौम ओंगनबदौना करीदा खेनरी नुपी मंगोंदा मसा पुंबा हैनिंगबा पोक्ट्रे फना वाखल लौसिंगलेबा नुपीनी अदुबु नुपा अनिसिना तुंगमांग चपसलकपदा ngaukre खाबबु मिराइनबा होनबगी थमोइदसु अचौबा इरei अमा कना खंगनना लाव खोंगलगा उंखलकली नोंदाइरेबा मान अमु असाकपा मैगी सक्तम लौरगा मांगदा लिपलबदा नुंगदा उंखलकलिबा इरेइदो इराखोल यावना नुपी मागी थमोइगी मफम सिनबा थुंगना साफो कन्ना कन्ना येसिलकलिबा साफोदुबु मपाल थोकना फावरक्तनबा होनबदा इचनगी सकफम पुमोन ओले कुसु ताइपेट तारे पिसुम सोकले खजाय अनिदुसु मंथरे नोंदाइरेबगी इचन नतबा कनाबुसु उदे नुंसीगा मितखुगदी लेरमगनी खंगी अदुबु खाबदी मान उरुदे लई हाइबसु खंगदे इचन तुमिन लेखरबदा लौखलई कनागनो हाइबने तयारसु पाइशिलई अनिदुगी नाकंद चेलकलगा याम वाना सोरमा पी होली खुद उदसु खुद अनिना नमलगा ngakle तिनसु कुट कुट ओली खनाव कंगबगी नोंदाइरेबना इनावबदा नुंसीगी नंबर हंखिबदुदा करिगुमा अमा तौरनी खंगबदगी कुसुमदा ताकलमलगा तयार चेलकलिबनी नुंसीदसु सनाथोइना कदाइदा लेगे हंगनखिबनी अदुनबु मफम खंगना लाकपा ngamlibani सोरमा पी होनबदु खरा नेमथनरगा तयालना मखुद अनिमक थांगतलगा हाइरे नोइनी फिंगतकिनो अमुकसु तिन योरसली इचनो नोंदाइरेबबु लेथोकलगा चटखिगे तौई अदुबु नोंदाइरेबना नुपी मागी खुदांग फाजलगा थमख्रे तयालना अइना सोर होंदखै चेलैसि नोइ खतनबदा लंजाव थोअनिना चेलैनि खतनबु वाद्रिबो नोइनिबो हा नुसिना नमता लैबो नोइनिगी लान येंगलिबा खोइ फावबा साथिना वारे लानमी ओइबा नोइनि वाबा वादबा नोंदाइरेबा इचनगा लुहोंगदोरि नुपादो अतोपा नति नंगनी नंगा इचनसु नोंदाइरेबसु तयालदा फलप अंगकपा मिटिंगदि येंगलई नुंसीगा मिटखुगदि ngakलबसु मसा मसाना खंगजदा खजाइदा मोमो मिनोक अममम चोंगथोरकले तारिबा पाउदुदा खाबदि ममित चोंगथोरकदौरे ngakpada tumnibra mangmanglibra matomda khalei तयालना अइना नंग लक्नबनी इमासिगा अइगा ngarang chatlaga hainarubani नंगोंदा ngakpam पोअनसिना हाइनबा अदुदा नंगदि मै हौरमे इचा नंगसु खंगद्रबो युंगी मिना हाइद्रबा नोंदाइना मसी नुपीसी मफम अमदा पुरा हातोरगे इचन पुचिंगलगा पुथोकी तयार सोहन्ना होमदबो येंगलमदा अनिदबो तानाख्रे माना उतखिबा सिंगदुना खाबबो सक उदबा थौरी अमना मसा पुंबा करकक लासलगा पुनसिन बिरमले लेंगबो अटपसुंगमदा मबाइना लमद्रबदी असुंगना तौरमलोय नोंदाइरेबना इचन मुगारीदा इनसिलमलगा हलक्तुना ड्राइवर सेटलोमदा लाई तयार सुलेपतना येंगली इनंग नंगना तयालना नंगी ओइदोरबा नुपीनी अमुक कैदोरुदोइनो अइगी नुपीनी नंगना पानाबियो हाइदे हो इबुंगो होंगदो वाटली वाटकेरा वाटलोइगेरा अइ नुपी लोइरे मसिदा मैचु खतपा याम हइबै नसागा चानबा चैम पाइरे युमदा लेरम ए तयाल लेहौरे अनिदुना चटखिबदो येंगहौरगा नोंदाइरेबा पंगलाप लापते इचनबु पुरगा लाकलगा लंबी मताइदा लेसिलंगा गाड़ी खामी अमना अमदा येंगनदे नोंदाइना नसाना यारबो खंगदे यानिंद्ररा खंगदे यादे हायो खंगदे हाइबने कलप लाउखलई नोंदाइरेबा खंगप्रेबु खंगी थाजदे असुना तौबा हेरमगनी हाइबा सावरंगनबा नुपी मागी मतौदा हेना नुंसिरा माले नोंदाइरेबदो खंगलप ngakna yenglambadai pisumbanaba inkhalap nokphet tawragle sawninglinge adumai tawsalakpada ichendo phatna kana leithoki nokningle singna nongdairembado aduna masado ichenda naksili nakanna leithoklamma nupiduso nongdairembana naksalakpada thongnaudu napsankre
aduga khut anina nupa amabu ngaklaga kaino nungsiba aduini nangai khoi khabaga nungsine khanglobaso nangbudi kathokpa thadokpa ngamloidori pithokpaso aduna nang aigi namta leresila ogo mahusana mahusa oikraso ai khakta nungsiro kanamta nungsirunu aibu leitana lehenbiro nang yawda hingduna leibagi pangal thongna aingonda leitre aibu hondoktuna chatkrano nangi maramgidamakta de ai pukchel chawthokpa ngamlaroi mi awabasu uroi ikai khangdaba nupi munbasu oikrasano thina ngangnarabasu nangbudi mingolda pithokpa ingamloi narol chumdragadi yumlomda pudoiba ichana nupa amaba inthoklaga yare taningatre aibu thillo kaida nangna ikaidi purakpa mafamduda nongdaremba ichanda oinaba miingna machin pomthokla yengi ichan su miing dubu na thairuba tawda sauningna yengi nupa amana thaudrabada ai kumthara chatkrage hai kaino aingonde nangni hena ngawramlaba kaino tawre ngawi nang kedoge habano maong tawramena nangde tawrabani makha ta tharudre mana purakpa mafamduda ichanba amu hanna puduna chatki khaba bule thawri kappasu tawde adubu awaba polum amadi loinari nakongdasu nungsina mitkugana hairakkiba waisingdo tari nungsina da khamba ichanna yambung nongdairembabu machinmakna nungsi haidrabasu maong matawna di dum takpani mataw karamna asuk yamna makhoini naksinakibano kamdongna thamoigi oiba mari ima sengbatkibano aikhoisu khangaudre khudingma aingonda lotabani adubu yambung makhoinigi maramdadi arotpa miyam am thamlamme thamle khanglabasu aina thaudokluba ngamdre thaudoknaba hotnabaraba khuding aremba taduna toi mitkursu wapang silai miyangi mityengdadi makhoini tinaba loinaba unaba yadaba magum urabasu khatnarabasu saunarasu launarasu chainarasu amana amabu hundoklaga chatpa ngamnadaba makhoini ni da khaba yambung nongdairembana kari karamba mishum lewa paikibanano anam kanbi ningkibada hongdabi aigi marup ichangi thamoibu irainaina sumatuna magi maikaida homdana pukiba ngamkibano aikhoisu khangde amabu oiro da khabana nungaibadi oiroi adubu makhoini da yet papirugumse kaigumba yetluradi pap soidana buni thoramba buleto khangkham khami machin maya krakak chiklaga mit usili lokta khongbal de chena maka lamna mabu nungsibagi lawkiba kholaw amadi mommo minokto ningsinglei aisu ngauri nangi nungsibada I love you my dear haini lawkiba aduga amadi aibu namphudana nakta thamge khalakpa mikupta aigi aroiba mikupni kawdoba phai waise haikiba matamda ichangi mapamda laikiba taihonaba sakpam singdo ningsingluba amadi takiba khonjiluna khababu nungpal animakta chingkhainaragle angawba gumbule tekum tharaga lami mapalda horiba ukha amada chansilaga nakong memsila tumina tasilaga phamlaga kapli nupa thokne ichanbu magini haina pharogadabasu nongdairembabu kan thoktuna chatpa ngamloidori thongnakiba nungsiba khakna nungsiba nate nungsiba amagidamak thongna fana kathokpa ngambasu nungsibagi asengba masakni haibaduna khabagi thodang oirakadori numitsigini numidang thengsalakpa matamda hospital dagi hanakibada nungsi laifam yoraktre khangnarakhi khabasu yumda hanjilaktabadagi khangna chanabada hangnarubada ichandasu yorakle ahingduda nungsina kadomda khabana kadaida anidugi matha saringe nongdairemba amadi tayalna yaifaba thoyenba yauna makhoiga pulamba miyoising siba khakna phuramle pulisna makhoi ani bu lokhatpagi pawsu internet ta sandorakli social media gi matamni lotpa yada sandorakle kadaidagi bulorubano nongdairembagi yet thangba khut amadi phurit te king teiba haksangi mafam ataidasu I marikna chombagi photo amadi tayagi so nongdairembadagi tada oiriba phibamdo maruf ani gi photo yauna sandorakle ani dubu sogatpa amadi yaningdaba kayagi comment mayamdo pabadagi loiba ngamaroi hunbu hunaradi leitong mate hainabaduni tawribado ichansu ure nongdairemba tayalgi post tariba pawsi manungda karambagi matha sagadabano ama khaktada ungsunduna leiba ngamdre khutsa taraduna masam singdo khoigatlaga khangi khabagi nungsiba mataw nungsiba wahaisingdo tarakli urakli aigi nungsibagi horaphamdi nahakne ngauri nangi nungsibada I love you my dear I love you
ijansu machinda nongliknaba khonjalda aisu nangbu nungsi ngasina phamda aina ngangkiba utkiba wahai itauna nangina phamda piramgadaba chaina ai khangdaba natte solambadai phone paikhalaga my dear thaba khabagi number da call tawi ring chatli adubu paikhalakte paikhalaktrabasu hanjin hanjadu call tawba lepte kona thangda khabada marol iphai phaina call paikhalai hello dear sorry James za kai leirage kai hage tawno aingonda nang kai nungai taba leire hidak sathina ngawre khabado hidak sisini ijan sukhangi maduda thinglude sauruba tawde nupani thaksasanu khandokibani adobo mikupsida thakliba sigumna amukta suthakidre ngawre sathina tariba khonjelduna adum takle ijanduna lilati tawna nang wado haibaloishin mangamdre khaba noglap tawna ai nungsibai call tawrakpadi oiramoi chumdra kaisu pakhatkanu nona thiriba mido ai nakta tekta kainana thamli hojiksu ingangang ni channa kana bono khangningbra sese call pahalake ko hai namanabini kaplau lawr kanu ko fazade miyam le aikhoi khangedana kanada no ngangli bado khangdi uruba nattamnina khonjel khaktani tariba khabana hairiba misakto khangningne leiringe kolduda nungsina kappa tari ijan da khaba se amta themoba mana toishi kaino khangre yusu yam ngawe natana taba wasu mem ngangi ijan gi haksang koktagi khong phawba tu chungkiba khangaudre thiba khangdana leiba nungsibo khabana phazalaga thamle khanglakpada mipaiba matauda lawrapna khaba su tana bangangi dear kaigino nangna nungsi phazaliba atumai dawgano aingonda sauraga kaigino mangonda tainagi khaliba aige wari sanase ai hosi nangi nakta lao hairapsu lake hosi matam hele adugi kana fam ifam da leitre aina torak thabakta yetpinaba thingminaba kana asu leite nang hala de khangala abani kanare matha sarana hayeng nongan mangairo good night my dear love happy kaina bunumi call kakre khabana kakthalakliba call do amuk hana tawjai adubu switch off laikre tawfam khangre chando mitkhuda tamsira khali amuk sungamde khababu thingba ngamgadaba kana asu leite minister mapa ibungo limbaga macha oiriba khabaga ngak tu unaba yadrabasu naitom pokpa macha nupani hairi makhan yabani ngak adu machinda pangangang sabagi wani masi channa khangduna lakbani makok ta huzuk nongdairambagi wakhal changlude kaptuna khangle mahak tak sanajabi matarogi punsi mangladra khanmada nongan bangai bade chen kaduda mapok ama leibagum khanki adubu nongalaba mikuptadi khanlubagi wakhalgi ona tainabada mitkhona call toroktuna tamlei moi mapa minister du yam thi harang hangibo mamong nupi doctor ang fangina karam haina tawrino bo nangbu thajabra da khabana khali shi kaino ba film gi moongda mangonda laman khungdoini kain tawbo eramnadi kamai tawba ani duna kuina wari sanade mitkhona call thamkrabatung ichan da wai sangbagi sor amadi honki oktabani ngangnariba khababu manung khutna karamba miyoino khangba karamba wakhal khalli thamoyi masak kamdawi kayam chami ichantani khangliba mittagi pisu takibani tariba piduna takli magi thamoida khabagi nungsibagi mami amadi mayek singna taduna leiri macha ani bu phabada sisa kusum tumina leishinba tawdre matang chapchare khaladuna macha ani bu police tagi magi matik mayai pomba puthoklaga lauthokle kusumna nikpada keloidaba masak naiba ama angam mathau amatta leitabani chumsu chumle macha ani bu lauthokpa chatpada makutta file ama loinaraki station da famluba SP tuda mani amadi yai phabu hagi mathakta case thangalakle ichana wakhal ta da hospital gi phamungda ta duna leiringe ningthina siza kusongi maphamda ichana sinaramba file pumba sinaki mikupta gisu siza kusumna nupimcha asibu hanadagi saruk chama hena nungsibe hengatki matam kuina macha ani ge khongpham chetpa ngairakpani punsida lakadaba nonglei nungsit kayana thamjinlakpada maru mara phuktuna chatlaroi khanglaba mikupta thengnage khanna hinglakpani matang matam chapchare siza kusum masidi achumbagi damak chimba kangakle magi machindagi palakibasingdi ahan bachahi kulumdoi kumari gi mamangda asi bakchang oina phangkiba siza private company asibu nikhat piramba mapuri basana jawba mani amadi mahakaloinaba
khangna sanabasingna lautuna hatkibani ani shubada macha tayal amadi mamau chanthoi ani bo tata trakna thomdat kibaduso makoina sisa kusumu mai thiba pina bo anabada magi da mapamom tingliba macha bo hatna bo na kibani thaudoktuna mamau nupi wakhal troiduna angaw bo oiduna leiri asumna ahum shuba handak thokkiba thaudoktuso manigi makha tana chatharak palalongni macha nupa nongdairem babu hatke senkiba thorangni mamang thakta drug namduna hapchinna bo na kiba waroi potki kudong chaba logduna lawkiba senpam pumnamaki xeroscopy amamam loina mari leina basingda yohallami itanna khomjilroga pirakkiba sing adugi mathakta ahenba mangonda leisaba kharasu puthorakhi mapuroibana maphamda manigi lamsat moong mataw kaya maniga makhoi ani yetnakiba yanadabagi kaya maramda supalamki company asibu munabagi che chang kaya so sinaramki sanajawo manigi makhuda tagadore khanglaba mikupta ma kisizada waram pumna makhangalamkibani manorai khanna leizarabani adubo yaraktre mana tumina leishin baduna macha singi putungi punsida ayet apan leirakadori mana hinglinge mahu chawba yeknabasibudi manghallamge khankre kusumna maruf anido nongdairem bagi kanda pulap phaminari amana amada chadogi yengne aduga tapna tapna apinba laman khumkibagi nungaiba mino khazaida mami tarakle nongdairem bani ichenbu company da thilakpadaso tayal magi marup ngairam kibani magi maruf angau batuna ichenda kari tawrongani khanmada matha sarambani adubu aniduna harau harau halaklabada nongdairem bada kudom bithilamlaga saungna hanki ashumna sulauram chatlamdaida nangko ai kutta sini nang sini haisini ibo nang magi marupna magi da mwabi ba obada nongdairem banok fet tawse ichen su bespa do thongba howi adubu nongdairem bana mangda lepsili break phangpha pharaga kaino nongdai nokmi tawraga chalage haramdana chenki tawdu da sum pakte nongdai ki phurit pare chingthoi aduga amuk thauge tawi hande amuksu lepsili nongdairem ba saunina sor phubu kamtu ichando kai pamge nang nushi wahai taba lepning lepso haiba moongda nongdairem na thatchilimada adum thausili nongdairem basu chongthui sauri ni haina nupi mana tawribada lukhamgi samsru surna laga yengje ichengi meeting gi pankhei lan kibaga nongdairem bagari da chongkhalaga khongjel yangna tayal bu tanare mana tanare khangdaba tayal di tapna thobani nongdai na tayal gari ubada nokphet tawre hengat ge honarakpada ma ba hengatlaga amuba gari amana tayal da thengzinge tawre tayal yam thuna thaido ubadai thengzilba makti thengzilhaudre madu ubada nongdai rem bado magak thindot la lawi adoga gari number do ying hore haipet su khamlaga magi marupu hanna su yingli tayal na kai shu tawdi haibagum hon khongakpada ani du chapmana na mangda satkhriba gari do tanari sabalo shindaba wangba building amadani makoina tanarakli bugari duda tonglamba mising duda chensin kibado marup ani dusu building makhong duda gari khamlanbaga khwang metuna building dibu matol phawwe yengkhali aduga changsilai leiramba thengna ba amata lemna thade makoi ani gi tungda thoibaga nupa amagasu nongmai paiduna inarei maruf ani dubu tungdagi mating pangakli khulai tharake tawrakpa khuding tungda lakli bani duna kaptharei khona thangda yaipabaga thoyenbaga thengnare kuina omkhalakpa wamai pokhaire leiramliba aniduna pairamba khulaisu thoiboina kapthakre nongdaire mana yaipaba aduga tayalna thoyenba panaraga makhut penji phawa phukba yaba phudatli tayaldi thoyenbana wakhal tadal leithakibada khut thabalepi adubu nongdaire badi yaipaba bo hatlagi khankibana ing naing sarabasu phoba lepte matawduda thoibana tayalbu yinglaga tayal yamung nongdaire samda kham tayalna nongdaire babu khamdokpada nongdaina khamgano aibu khangano tayal thado haibani tayalna magi marupu mabukta chena konsila phazile nongdaire basu taptharakle thoibagi ingittagi maga lakminaba nupaduna laimaida tariba ani dubu mihil yenglaga sir kaisu tawdre thoiba sor tapna hondoi aduga tayal do ansilei maka lamba mai thongdagi marakta awaba ningba kaiba pindabak amatawsu yauri thoibana tayal nangaibu khanglamloi ai thoigi mabungni tayal do harauna makha taba oirabaso mabaini hairakpada changsilaga thoibagi khut pairaga ibai thoigo naramo madugi matam sulakini ai kuina lebiade chalage police yorani
matang chabada wari sanase aigi chaldo maraibuk thizarabani nangna awaba masak khangandana luna tawbiyo nupa amasu phinglap changsilaklaga sir those ani du pantharamdre police laklai khanglabada nongdairembado penmandraduna leimaida taraga leiriba yaifabada tinchile police na pharurabasu maruf ani do makut pe na phuningba mi phuhobagi harauba phongdokli khubal thangatlaga se thajani somda hongnabi matung inna nungsibo khabagi hallamana thilaklamlaga hankhre nungsi tumina family manakte chansu family nungsi gi manaw nu piduna haipa saraga macheda ngagli doctor soiraba aduga chen ge tawi yam pakte ko nupa koide hairaga minister macha koiramba manaw nu pi thabo mawa masak takningdi nungsi tap tapna chehlai chakrusal adalai chalo aina tana sa ulakana hot biro ye midi mawa lai kramina khoi ge sa tanthore che chan akhoi se pa ibra noi ani di mi chang na do eramni nupa ngak ta sel pai ba khalla koidana ai nupa do laira bani ko noi ni nupa na thabak hapan dongni natradi ne aina torok padandi yeng noi lu hong badane amti yawri doini idi channa laisabi pharasu nangsa ngau bhande nungshina hanubini kaino dubude chalo thabak tor su ho chatle noi ni chelu be wari sana doi khangi tajaning de iso phe laure chatkre chumsu sumni bani manaw nu pini hairamli do mata ani do wari sana dori bani kari kamdong na thokli ba thodok no haina makhoi ani da ngai horabada ichen do nungsi gi nakta khare hen naksili aduga hangi nupi ai bu gyanam ta tahlo nungsi do ichen da mapi ina chene yingzari ngarang thokki ba thodok to tamzari mataroi mangonda pung manga helakba tarok taramdai ni nungsi chathok chasin tawbada pharak tare wari haina hospital gi anakpada leibani thabak matam loiraga leifamda hannaba thorakpada khabado mabu ngairambagi maongda manakta changsilai khaba ubada nungsi ingangakna kana yawrakpagi yingi da khaba kana ngamdaba yawge yawde nanga sum unaba lakpane hida ngaure khabado laying phaiba khaknate manam su cheli nungsi na ton hairak meli khabana manam nambra khara ngaure ado nang haladora hoi halage lo thilamage yarni ye yamna e da khaba yumdo oina halla potharoro as aigi wabo lause fatilama isu sakhrage tinaba mabung ni khanna nungsido ifa phadokna tongkhale khaba pendaba waba khangbada hidak thakpani adum khangi nungsido haina sumai ngawse nang haina dabra kai fawe kai su phaude da khaba nang yam wabra wai wade haidone nupani kaino warsu wai haiwe ade nang thazabra akhoi dear na ihundok lama chatkini long distance love se yaramdre akhoi baina aingondagi kari di hen khrabano thamoi se chak pe hen malle aduna kre henjin kre thakkidoini ngasi de khra ngawrage da khaba yani swaida khamo ha yorabo yamna ina aidi labra khallaga ado nang lehorano aiga chatkrase kaino haidubo khamo chanana khabado khonjal khangyang yang khali nungsi fagi dei pakhalagle aduna pairi ba bag today phone lauthoke tawbada khabana lakre hoi tumin jase law khong kana maduna yam fani ai bu fattaba mi ohelakana ai am ware itom trei bu suangamoi ngasi ayingse aduna nang ai leiruse nungsi kaptuna makhutlo nei da khaba adumai tawgano ai sada thoiba ngairi bane manangi marumni adumai tawgano ichana sai ngonda phana khalai madu aingonda kemta mathau tadi hauzik aina pami bade nanga iga leiminaba nanga iga thungnaba adai kemta pamde imphal manongi hotel amada thauzali leiramni bersing do khabagi mi ngaktani khabana kumtharak nungsiba chingthokpada kanana kaisu hairakte numitsi oina hotel si wairabani mahakna ngamdaba leitabani khaba maga naknaba marup kisu oibaga yabani nungsina khabada mabu thadok pinaba phana lause phana haise adubu tasanada nungsibu lengbalda thangatlaga ka amada pusilaga phamungda laktone langsilamlaga mapandai thonglon silamduna chatki kapchaba lausaba tawrabasu magidaba kanasu leikidre kuide khabadu hidak li khara pusila changli
Nungsi Khabagi makhongda china konsilaga hiki kaptuna haisere. Da Khaba, na chalna thamoi sing na ijeri. Ibu thinbiyo. Adungi na chalna okiba. Mabuk phaba ibung khaba do atong mag-oibiyo. Siguma pataba thabak tawbigano. Ay kisu khara khanbiyo. Da Khaba na ingonda siguma wakal khalakliba. Ay na kari lankibagino. Khaba mabuk onge tawbi. Adobo thangnaba mikupta nungsibu chinkatlaga makhong makhut pursila thamnuna mana hidak thakli. Thakpa yaba thaklaga krok krok na khoktuna tumli. Nungsidi adumak kapli. Pullibado na thoknabasu honai. Fana thenglaba matamni ichana Khabada call torakpado. Hanjin hansin khinglakpada Khaba mikap thori. Ichan orambada chimbal sinkhala paikhatli wari ngak sanai. Good night my dear, my love, happy kainaba numit. Ichan ni call do kaklaga nokningdana nokli. Aduday nungsiba pulnibado thadoklaga. Ay dito mure ngasay day. Punsila thambe waramani sawno. Ay nang kem charam kiroina. Puklam bro. Kay chaningi. Chaning bada hayu pizza dorimani. Nang da Khaba na yam thilo tawduni ne angawbi. Aingonda leibada nakhongda leibak ta halai. Aduga kaygino ba nang napakap kaplido. Nate aibo yam fattaba nupa oina ubraba. Hidak pudi thayko. Ado sumaina di thaoida hayengke. Hek thaba marup thoiba hatpa papuni. Aina yam nungshiba marup ne mahakto. Ma nungshibaini aina nang lawdorise. Aina nang chilise khangaba. Nangbu ngahaki purakpa nati. Wakhal tare tara thokna khalle. Khanba yaba khallaba to. Nangonda tai. Nang natana kanamtana aigi thamoida. Ichanna piramba nungsibadai chang tadana piba ngamgadaba kanasu laarai. Wayang ngangi taningamroi. Nang kay chageba. Nungsi kaplaga. Chaning di kemta. Kay nung di chawda. Charoi, mi phata. Nang na chaw hairaga ay hekta chagadra. Farendo di tumase. Nang tumo. Khaba nong patamak nokli aduga kadugi may pumba muthatki. Mana liba wari tabada ichan tawfam khangda nungsigi khutche na paisali. Nungsi kapna pina na wakra suhairi. Migi makut jalurabi nubi haibado. Masi oira male. Pintaba sawning ba mayam shina. Ay kanada dahina doino. Nang sunong haramloy. Nang nakhalamgadaba so ay khangi. Nangi maramgi ay kudi thire khandabra nan. Khalli chumsu sumlibani. Aingonda tainaba ngamdraga kaygino mana mangot atainariba. Mahamagna smay torakani ay thazarudabani. Ay kedawdoino. Asuk pamjadaba nupasida ay kamay lehdoino ba? Ay pungalakpada sordo ahana ngangthokpa ngamda ichanbu konsilaga kapli. Chansu nungshibu konsinba natana wai amata machindagi thorau yatre. Mahak thaki mataroi asibu Khabana mafamda laman khumbagi khulai oina sijinnabire. Masidagi hena thamoi kaiba punsida amuk laklaroi.